Litan Sareikhong Nupi lagi. Urkul Impal Lambida, Gari Sing Satok Sintawa, however, soup, Furup and Inkilusin Bissing Marakapuna Paminaduna, Waris Hanaraga Lamgi Sayana Matana, Waris Hanaba Tribana, Housikshu Litan Sareikhong Unkanaba people, Ama Housikshu Lady Harry. How keep a February Nipar, Litan Sareikhong, Yum Maitana, Yaona, Palm the Bataudox and Toki Batuki Matunda, Lanzina Kibu Kunjas and Housikshu Irang, Tolakadra, Haviki Akiba Levana, Mayum the Hanjina Dri Harry. Litan Sareikhong Kaitil, Housing. Kuntaklan Sire Masum, security personnel Suna Khudong Zalagalahi. Tangdu Laita, the Bapiva Masi Indian Army, State Police Masum, CRPF Yauna, security Gimioising, Misa Miam Aso Angam Yahondana Bangak Senbiki Tabuk Litana Masum ashigi Akwe the Lady Bakun Singasida, Ing Tapapiva Hanjanaba Malabasu, Miam Gimarakta, Unkanabi Fibam the Housikshu Adamokongli, no piecing Housik Mikup Nahom Sing the Labour Kunda. Singinay o pamong mitop sing sanglakpada khamlaga sik tawgi thabak sing sa thariyari mara sida hanagi kathogi president Z Masungmi na hai tangkhul nagalong assembly na Litan Sareikhong gi wathok asi yasinaba tawroi haina phungdokhiba leikhrabani khun thangnana leidiba Kuki khun singna kathok khun gi miyam gi interest adu ikai khumnagadabani handak thokhibi irang adu punna yum samaga ama maina sakhi masigi manungda tangkhul gi yankhagi ni thoi ama ata thokhi ama ata thokhiba adu da tangkhul singi oina imung yankhagi ni thoi dukan ta amasung Kuki Yum nifuga mapana amasung government quarter mari maina sakhi eri Litan Sareikhong Committee ki convener Rokshan hai Hausik Tangkul Satruk Hena Mayum Leitan IDP Oina Lady Masum Kunja Sanigi Yankairom Litan Sareikhong Relief Camp Sangsapam Lori Mapamadura Assam Rifles Nipan Suba Bihar Regiment Tare Suba Madras Regiment ZNK Mari Suba Maha Regiment State Police BSF CRPF RAP Miyuising TM Kasom Kundigi Mahadeva Pawagi Labish Ngak Silagari Marashida MLA Urkul Ram Wiban Dishu Ukul Loidana Sanakai Tilda Nan Toki with Oduga Marina Kungi Piba Mings and Keri Narendra Modi Langaki Bazi and Nupi Kunagi Tungi Asa Mami Samali Nupi Marup How Kiba February Amada Union Finance Minister Nimarashtara Manaputukiba Senba sa Englising and Kungater ki budget proposal da Maru in a Nupishingi scheme Kyagi Kaitok Libasan Pumsing Leva Sigi Nupishin me Shahar Amadi Kungang Lamgi Nupi Obi Kyagi Tungi Asa Mami Saman Bani Hain all Manipur Nupi Marupna Sirol Amana Fungdoraki Sirol Sinamakata Araduna budget proposal Asiputokpada Finance Minister Nimarash Taramana Woman Haiba Wahi Mangarak Panki Amadi Budget asina nupising da ayen basakti piri haina toina phongdokhi budget asida Ministry of Women and Child Development gi kaithokli besan phamsi apunba budgetary expenditure gi sar 0.53 romni masigi eroinana center gi tuan scheme kya gi kaithokli besan phamnasu mamang sahi gi khara makai hengalabasu yamna pik percent pham oibana matam gi oiba sana thakna ba polam sing yauna hingbara sang tangai fadraba Polam Kyagi Mama Lepton Wankalak Pamaramna, Kaitok Libasan Pamsi, Suna Bawatpana, Taushila Sitnopi Kunai Butaway Vidavani Hanalawi, Khudong Oina Center Gimakada Salai Maruevi Skimoiva, Rastria, Krisi Vikas Yojana, PM Poshan, PM Shri, PM Zoy, PM MSY, MD, PM AY Nasing Tadabasan Pams Mamang Shahidi Sound Hantaba Tinari, Budget Siputo the Finance Minister na Lakpati Didi Masing Wanglakpagi Tagatpa Fungo Kibugaloina, Anobu Lakpati Masi Hengatnaba Nupi Singueva, Self Help Enterprises Masing Yamna, Nauna Samgatuna Ahenba Senpam Tadanaba Fundo Kravasu, Say Taragamatugi Manunda, Hankiba, Self Help Enterprises. Is Hais E Kayadi Microfinance Institution Kayaga Naknarubadi Kahina Sel Puthabigi Awaba Mayunaduna Lakli Komang Saukshilaba Sendong Tan Ngamba is Hais E Dimasing Yamdi Tong Manana is Hais E Sing Sakot Hananaba Ataba Sendoida Arriba Mong Atuba Banglon PB Tangai Fati Taushilasin Nupi is Hais Ikea awang matak bukat pangambagaloina Laibaki economic growth 100 sound mating pam ngamlagani habi kitazabasle Bazira sida Laiba Sigi Naurib Angang Singbu Masi Oiba Chinjak Pizza Pitakpada Amadi Tung Koiba Nadi Yektabami Amamang Ohenana Sok Tabalatana Hotnari Masing Yam Lava Angalwadi Wakaramadi
helpersingi honorarium henganaba wapam amata fogdokidabadu yamnamak laibak thibani loidana ICDS amadi midday meal scheme da ahenba senpam thadabagi mami uba phangdri angalwadi posan 20 gi oina kaithoklibe senpam si mamangdagi lupa crore lising amaga nifurum hengal halibasi nutrition ga mari leinaba masi oiba polam makal kaya tha ama natragana tha taruki oina mamal hengalakpa thengnabana maming tagini haina lofam thui COVID-19 pandemic matamda frontline worker oina seasonaki ba asa worker amadi ANM singi honorarium henganaba wafam budget sida pankida lebak thibani midday meal amadi angalwadi worker and helper sing bulenga ki makhada grade for employee oina sakhang winaba wafam kitabasu asoba thaudang maipu nariba scheme worker singbu miraibani budget asida kwaidigi maru oiriba women health ka madi lenaba ahen senpam thadabagi wafam masa khaina pandi total health allocation da kaithoklibe senpam lupa la amaga lising amaga satreka mapan romsi mamang sahidagi sada taruki sangda hengalabasu national health mission NHM gi makhada laiba family welfare gi oina kaithoklibe senpam si mamang sahidagi lupa crore lising amaga songa ga kunga mari ga 0.74 da hanthali Uttar Pradesh ta yumai sak par angang manga yauna taruk siri Uttar Pradesh ki Meerut city thoki ba yumai sak gi thawdo amada angang manga yauna miyoi taruk sikhi ba loidana nupi amana sokli haina police officer amana phongdokri Meerut ki Superintendent of Police Abinash Pandey na phongdokpagi matungina yumai sakpagi thawdo du nahan numidang pung nipalom tabada city asigi getwainer leiba Lishadi get area da thokibani ASP na ki yumai sakpagi thawdok tu da miyoi teret sokpadagi Meerut civil hospital pukat kiedubu makhoi tarukti sina purakli haina doctor singna laktoki Mai sakpagi thawdo dugi paw makhoi na numidang pung nipanga minini fuga mapan tabada phangki haina phongdok ladur mang naiki paw phangbaga khudakta police amasum fire brigade ki team sing thabok thokpham da sanction baga loinana maidu muthaki maidu electric short circuit thokpadigi haurakhiba oiramba yai thajari haina phongdok laduna SP naiki thawdo dugi matangna haujik thigatpigi thabok chathari police ki matungina yum maduda Fi tubagi thabak tawbana maram oiduna mafamda fi kaya paiduna thamana maidu thuna yangna sadokpada mateng pangki SP naiki laikhidraba singadugi manungda nariya amasum inayat kauba tha mari mari khakta ngari ba pikliba angani yauki laikhidraba atai singaduna Roksar say kungamari mabi say taragani tu hamat say mari amasum agda say mari kawi hen phongdok laduna mang naiki sokpadi haujik layeng libi nupi aduna Amir Bano si yakhiga mga kawen su paus da report tawri Ukraine Russia gi sahi mari suraglaba laning singkhre Europe lebak singna gifta sawatna bigi khongpham hena se singkhre Ukraine gi lan Russia gi lanmi lakani sikhi Russian independent journalist Russia na kumza English singa kungani thoigi February kunga marida yumlo nariba Ukraine landa ki sahi mari surakbabu Ukraine ning singkhri Russia gi tamthiraba lan sida Ukraine gi territory sada kun Russia na khudum chansin badana tana Ukraine gi energy infrastructure sing da kya khana ama ata thoan badana tana laiba adugi maru ai city kya saur ama ta nanghan khi haina paus report